Good morning, Siraba Marubloising. Sise Aise Nahak a garden tour Dogzarake. Ayuki Aise Sanum Takpaloraga, I know Mugisway Yadaba. Havadi Karikari Hori, Karikari Sadly in the Yinging Yabahecta. And especially Tabakas at Tabata Saka Tongi the Numitse. Sis that the Amukasu Hele, Imapanda Toga, Koyengo, Koisakucha Yinging Bakay Hale. Kainaga and mamang sa hida ina thagiba rosing kha leibako moising do ayambana satle adusu ay yenghanjarake huje sigi rose ko sigi se joy of life ko weba adu si se aina mamang da so haigibudo si se rescue rose ne sahi anigi mamang da ko khoi khara rose ka rescue to weba ko supermarket da ge supermarket ta khoi se some shopping to was at da moigi rose yon mama tamni ba rose season and da khoi roiba corona lakpagi do COVID-19 lakpagi roiba matam do roiba stage do dai kansida moise rose loina ma khunto eba kaino da khoi leiba lakta da ko adu tharaga di dum howdaba do aise moigi trolley achom khuntok uram uyeba ko and da ai husband na hange moigi da noigi se khuntok toira ai logjage na adu moina lo na ne ko loina piri eba ko adu pirapuda khoina loina makti thaba ngamoi damina khoi imanabi geida su khara pi gareba rose kun thra musu imanabi geida su chap hana ba rose varieties tani ko adu aigina ayamba hingne hai tare adu yam thina sokchil labne hai tare moi keno ga se supermarket ga se am koina close tawbagi khoi keno tawdo khoi leise pungkang ga ne ko taweba adu porak pa matam da akoina kena tawe ising da ko numit humni mari nium marase dum tinga ga thamme ko niduga rose am hardy ba plant ni ba ko how ga di moi se siba nai da ba kaino ne hai tare pambi ne hai tare do howna balak na ba su yam wa ba pambi ne ba ado hinge loina ma yambana akoina porak pa ga ama khaktang hingde ko ando loina mak satle ba adu ai Leonardo da Vinci se ai hana su lei adu aina rescue to da su ama su yaur e hai tar do ai Abraham Darby se amuk Abraham Darby na te si se William Morris se amuk sat pa hore tu se spring gi sat pa loi khrabane ba adu amuk sat pa hore ine si se phajatra khu phaja se go khu phajam yuto matum ta salagane yam phasala sat pane asnga han spring da di ko si se yom gai salam bane si se handa ka sahi kya sure si se sahi anisuba sahi ne si se mamang sahi ahan badu di kya sate to handak na yam sale dagi sisna Wallington all hole ko ai sisu David Austin gine ai garden da yamba rose sing David Austin gi rose na yamba ne and dagi sisna evening crimson se as yang wa bane lakna ba moi se mari sise ai phoidat pada loira bane do dum sat leba sise ngune asat ba dum sung soi da bini ma sahi kuding gi loim phoktat krasuna adum haugalak kane ba dum kamai taino khangdi ba mai mara se si banai di haisne hawdi phaja bane ba dita su sise yam invasive oiba plan ne hai tar santokan ba degi sigi princess Charles de Monaco se sigi rescue to ba sisu rescue to ba yarak pane aina si rescue to ba yarak pa rose kara ai uhanjarake ando ai pambi ama su leiri ba ko asida to asida sisu princess Charles de Monaco ne ado aside khoina leijabane anduga sisna khoina rescue to ba yarak pane
ꯑꯅꯤ ꯁꯨꯕ ꯔꯣꯁꯁꯤꯡꯁꯦ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯛꯄ ꯌꯥꯎꯔꯛꯄ ꯔꯣꯁꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯐ꯭ꯔꯨꯇꯤ ꯄꯔꯐ꯭ꯌꯨꯃ ꯁꯤꯁꯨ ꯑꯍꯨꯝ ꯁꯨꯕ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯔꯣꯁꯅꯦ ꯑꯗꯣ ꯑꯁꯤꯗ ꯍꯧꯔꯤꯁꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯅ ꯂꯩꯖꯕ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯥꯕ ꯔꯣꯁꯅꯦ ꯑꯗꯨꯒ ꯈꯔ ꯄꯤꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯀꯟꯕꯗ ꯌꯥꯎꯔꯛꯄ ꯊꯋꯥꯏ ꯀꯟꯕꯗ ꯌꯥꯎꯔꯛꯄ ꯔꯣꯁꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯅꯧꯕ ꯊꯥꯕ ꯔꯣꯁꯅꯦ ꯑꯩꯈꯣꯏꯅ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤꯅꯦ ꯗ ꯏꯟꯗꯦꯚꯔ ꯀꯧꯋꯦ ꯁꯤꯁꯦ ꯐꯖꯕꯅꯦ ꯁꯤꯁꯨ ꯌꯥꯝꯅ ꯊꯣꯟꯕ ꯀꯞ ꯁꯦꯞ ꯑꯣꯏꯕ ꯔꯣꯁꯇꯨꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯁꯠꯀꯥꯏꯔꯒꯀꯣ ꯌꯥꯝ ꯐꯖꯕ ꯔꯣꯁꯅꯦ ꯑꯗꯒꯤ ꯁꯤꯗ ꯑꯩ ꯔꯣꯁ ꯄꯤꯡꯛꯇ ꯑꯌꯥꯛꯄ ꯃꯆꯨ ꯑꯃ ꯎꯍꯟꯒꯦꯀꯣ ꯁꯤꯁꯦ ꯌꯦꯡꯉꯣ ꯁꯤ ꯃꯅꯥ ꯃꯌꯥꯝ ꯁꯦꯡꯉꯨꯅꯦ ꯁꯤꯁꯦ ꯀꯩꯅꯣ ꯀꯧꯋꯦ ꯗꯦꯂꯥꯏꯠꯐꯨꯜ ꯄꯔꯐ꯭ꯌꯨꯃꯥ ꯀꯧꯋꯦ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯣ ꯅꯍꯥꯟꯒꯤ ꯀꯩꯅꯣꯗꯣ ꯅꯣꯡ ꯆꯨꯕꯗꯣ ꯑꯗꯨꯗ ꯁꯤ ꯂꯣꯏ ꯈꯥꯝꯗꯣꯛꯏꯁꯤ ꯎꯔꯕ ꯃꯔꯣꯟꯁꯦ ꯇꯨ ꯁꯤꯒꯤꯁꯦ ꯂꯣꯏ ꯈꯥꯝꯗꯦꯛꯑ ꯂꯩꯔꯝꯃꯕꯅꯦ ꯇꯨ ꯁꯤꯁꯦ ꯑꯗꯣ ꯑꯅꯧꯕ ꯁꯥꯠꯂꯛꯄꯈꯩ ꯅꯣꯡ ꯆꯨꯗ ꯇꯥꯔꯗꯤ ꯈꯥꯝꯇꯦꯛꯑꯣꯏꯕ ꯁꯨꯃꯥꯏꯅ ꯑꯗꯣ ꯔꯣꯁꯁꯦ ꯅꯣꯡ ꯆꯨ ꯇꯥꯔꯗꯤ ꯈꯥꯝꯇꯦꯛꯑꯦ ꯇꯨ ꯁꯤꯁꯦ ꯑꯅꯧꯕ ꯁꯥꯠꯄꯅꯦ ꯑꯗꯣ ꯌꯥꯝ ꯈꯥꯝꯇꯦꯛꯇ꯭ꯔꯤꯁꯦ ꯁꯤꯁꯦ ꯔꯣꯁ ꯀꯩꯅꯣꯅꯕꯨ ꯅꯣꯡꯅꯕꯨ ꯌꯩꯈ꯭ꯔꯕ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯝ ꯃꯃꯤꯠ ꯃꯅꯥꯏ ꯄꯥꯡꯗ꯭ꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯔꯣꯁꯁꯦ ꯁꯤꯁꯤꯅ ꯀꯩꯅꯣ ꯀꯧꯋꯦ ꯗꯕꯜ ꯗꯦꯂꯥꯏꯠ ꯀꯧꯋꯦ ꯃꯅꯝꯁꯦ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤꯗꯣ ꯑꯗꯣ ꯃꯆꯨꯁꯨ ꯈꯔ ꯍꯣꯡꯉꯦꯕꯀꯣ ꯃꯥꯁꯦ ꯇꯨ ꯑꯥꯗ ꯂꯩꯁꯦ ꯁꯤ ꯈꯔ ꯉꯥꯡꯕꯁꯦ ꯑꯁꯤꯅ ꯈꯔ ꯂꯩꯃꯟ ꯆꯜꯂꯝꯗꯥꯏꯒꯤ ꯃꯁꯛꯅꯦꯕꯀꯣ ꯑꯗꯒꯤ ꯁꯤꯁꯤꯅ ꯁꯥꯠꯄ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕ ꯀꯨꯏꯗ꯭ꯔꯤꯕ ꯐꯖꯗ꯭ꯔꯥ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯀꯩꯅꯣꯝꯁꯨ ꯁꯥꯠꯆꯜꯂꯤ ꯌꯦꯡꯉꯣ ꯇꯨ ꯑꯒꯄꯦꯟꯊꯁ ꯑꯃꯁꯨ ꯁꯤꯒꯤ ꯑꯒꯄꯦꯟꯊꯁꯁꯦ ꯑꯩꯅ ꯁꯟꯇꯣꯔꯛꯇꯅꯕꯅ ꯄꯣꯠꯇ ꯊꯥꯕꯅꯦꯕꯀꯣ ꯑꯗꯣ ꯐꯖꯅ ꯁꯥꯠꯂꯦ ꯑꯩ ꯇꯨ ꯁꯤ ꯄꯣꯠ ꯑꯅꯦꯝꯕꯅꯦꯕꯀꯣ ꯁꯤꯗ ꯍꯥꯞꯄꯤꯁꯦ ꯇꯨ ꯁꯤꯗ ꯑꯗꯣ ꯄꯣꯠꯇ ꯊꯥ ꯇꯥꯔꯁꯨ ꯐꯖꯅ ꯍꯧꯋꯦ ꯑꯗꯨꯝ ꯐꯖꯅ ꯁꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯐꯖꯗ꯭ꯔꯥ ꯉꯁꯤꯒꯤ ꯑꯌꯨꯛꯁꯦ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯀꯣ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯗꯥꯏꯃꯟ ꯃꯌꯥꯝ ꯂꯩꯔꯒ ꯈꯛꯇꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯆꯥ ꯂꯩꯁꯨ ꯈꯔ ꯊꯥꯔꯒ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯄꯩꯁꯥꯅ ꯂꯩꯕ ꯉꯝꯅꯕ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯦ ꯍꯥꯏꯕ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯌꯣꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯌꯣꯔꯦꯁ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯔꯒ ꯐꯥꯎꯔꯛꯄ ꯅꯨꯡꯉꯥꯏꯕꯗꯣ ꯊꯃꯣꯏꯗ ꯐꯥꯎꯍꯧꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯃꯨꯛ ꯅꯨꯡꯉꯥꯏꯕꯒ ꯆꯥꯡꯗꯝꯅꯤꯡꯉꯥꯏꯗꯤ ꯀꯩꯁꯨ ꯑꯅꯤꯁꯨꯅ ꯂꯩꯕ ꯑꯝꯇ ꯌꯥꯎꯗꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤꯒꯨꯝꯕ ꯂꯩꯁꯨ ꯊꯥꯔꯒ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯁꯤꯁꯨ ꯃꯃꯜ ꯌꯥꯝꯕ ꯄꯩꯁꯥꯅ ꯂꯩꯕ ꯉꯝꯗꯕ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯦꯇꯔꯤꯌꯦꯜ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯂꯥꯁꯇꯤꯡ ꯑꯣꯏꯗꯦꯕ ꯃꯦꯇꯔꯤꯌꯦꯜ ꯑꯩꯅ ꯁꯣꯞꯄꯤꯡ ꯃꯣꯜꯗ ꯆꯠꯂꯒ ꯐꯖꯕ ꯕꯦꯒ ꯂꯩꯔꯨꯕ ꯐꯖꯕ ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯨꯕ ꯐꯤꯔꯣꯜ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯣ ꯀꯣꯛꯈꯤꯗꯣꯏꯅꯦꯕ ꯀꯩꯁꯨ ꯀꯨꯏꯅ ꯂꯥꯁꯇꯤꯡ ꯑꯣꯏꯗꯦꯕ ꯑꯗꯨꯒ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯑꯗꯒꯤ ꯃꯤꯒꯤ ꯑꯋꯥ ꯑꯅꯥꯗ ꯅꯪ ꯄꯩꯁా ꯅꯨꯡꯁꯥ ꯄꯤꯗꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯅ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯤꯅꯨꯡꯁꯤ ꯄꯥꯡꯒꯟꯅ ꯃꯇꯦꯡ ꯄꯥꯡꯕ ꯄꯩꯁꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯈꯛꯇ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯄꯩꯁా ꯄꯥꯏꯕ ꯈꯛꯇꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯃꯤꯒꯤ ꯍꯦꯜꯞ ꯇꯧꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗꯤ ꯑꯩꯗꯤ ꯂꯥꯜꯂꯦꯅ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯄꯩꯁా ꯄꯥꯏꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯍꯥꯏꯕ ꯄꯥꯡꯒꯟꯅꯁꯨ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯑꯋꯥꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯂꯩꯖꯗꯕꯒꯤ ꯌꯨꯝꯗ ꯀꯩꯒꯨꯝꯕ ꯈꯔ ꯆꯠꯂꯒ ꯃꯣꯏꯒꯤ ꯇꯧꯕꯤꯔꯨꯕ ꯈꯣꯠꯂꯨꯕ ꯁꯤꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯌꯥꯝ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯔꯛꯎꯅꯦ ꯑꯝꯇ ꯑꯩꯒ ꯑꯗꯒꯤ ꯁꯤꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯁꯤꯒꯤ ꯌꯦꯡꯉꯨ ꯂꯩꯁꯨ ꯊꯥꯔꯒ ꯌꯦꯡꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯑꯉꯛꯄ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯦ ꯍꯥꯏꯕ ꯁꯤꯁꯨ ꯄꯩꯁꯥꯅ ꯂꯩꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯕ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯁꯨ ꯄꯤꯌꯣꯔ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯈꯜ ꯑꯃꯒꯤ ꯃꯅꯨꯡ ꯆꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯤꯒꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯀꯔꯤ ꯐꯥꯎꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯕꯩ ꯋꯥꯅꯤ ꯑꯗꯨꯒ
ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯂꯩꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯁꯤꯗꯤ ꯁꯤꯁꯨ ꯑꯉꯛꯄ ꯃꯈꯜꯒꯤ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤꯁꯦ ꯌꯥꯝꯅ ꯂꯥꯁꯇꯤꯡ ꯑꯣꯏꯕ ꯑꯗꯒꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯁꯨ ꯐꯖꯗ꯭ꯔꯥ ꯁꯤꯁꯤꯅ ꯑꯕ꯭ꯔꯥꯍꯝ ꯗꯥꯔꯕꯤꯅꯦꯀꯣ ꯑꯕ꯭ꯔꯥꯍꯝ ꯗꯥꯔꯕꯤꯁꯦ ꯑꯩꯁꯦ ꯃꯁꯥꯗꯒꯤ ꯊꯥꯅꯕ ꯌꯥꯝ ꯍꯣꯠꯅꯕꯅꯦ ꯑꯗꯣ ꯃꯥꯁꯦ ꯍꯧꯗꯦꯕ ꯑꯗꯣ ꯁꯤ ꯌꯦꯡꯉꯨ ꯅꯣꯡꯅ ꯐꯨꯗꯠꯂꯝꯕꯅꯦ ꯁꯤꯁꯦ ꯅꯣꯡꯅ ꯐꯨꯗꯠꯂꯝꯕ ꯊꯥꯗꯠꯄꯤꯔꯒꯦꯀꯣ ꯎꯆ ꯐꯖꯗ꯭ꯔꯥ ꯑꯕ꯭ꯔꯥꯍꯝ ꯗꯥꯔꯕꯤꯒꯤ ꯐꯖꯕꯁꯦ ꯑꯗꯒꯤ ꯑꯩꯒꯤ ꯁꯤꯗꯩꯗ ꯆꯝꯄ꯭ꯔꯥ ꯈꯔ ꯄꯥꯜꯂꯦ ꯌꯦꯡꯉꯨꯇꯨ ꯆꯝꯄ꯭ꯔꯥꯁꯦ ꯂꯣꯏ ꯍꯦꯛꯇꯠꯈ꯭ꯔꯕꯅꯦ ꯆꯥꯔꯅꯤꯀꯣ ꯁꯤꯗꯁꯨ ꯄꯥꯜꯂꯝꯃꯤ ꯁꯤꯗꯁꯨ ꯄꯥꯜꯂꯝꯃꯤ ꯁꯤꯗꯁꯨ ꯄꯥꯜꯂꯝꯃꯤ ꯁꯤꯗꯁꯨ ꯄꯥꯜꯂꯝꯃꯤ ꯑꯗꯣ ꯏꯃꯥꯔꯖꯦꯟꯁꯤꯗ ꯑꯩꯗꯤ ꯆꯉꯥꯡ ꯌꯥꯝ ꯊꯛꯀꯠꯂꯦꯕ ꯆꯥꯉꯧꯗꯒꯤ ꯆꯉꯥꯡꯅ ꯍꯦꯟꯅ ꯄꯥꯝꯃꯦꯕ ꯑꯗꯣ ꯆꯉꯥꯡꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯆꯝꯄ꯭ꯔꯥꯁꯦ ꯍꯥꯞꯄꯒ ꯊꯛꯄ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯅ ꯑꯩ ꯏꯃꯥꯔꯖꯦꯟꯁꯤꯗ ꯄꯠ ꯂꯥꯎꯅ ꯊꯣꯛꯑꯒ ꯍꯦꯛꯇ ꯊꯥꯗꯠꯂꯨꯅꯦꯕ ꯑꯗꯒꯤ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯃꯣꯏꯅ ꯒ꯭ꯔꯤꯟ ꯇꯤ ꯊꯛꯑꯦ ꯑꯗꯣ ꯒ꯭ꯔꯤꯟ ꯇꯤ ꯊꯛꯑꯁꯨ ꯑꯩꯅ ꯆꯝꯄ꯭ꯔꯥ ꯍꯥꯞꯄꯒ ꯆꯥꯗ ꯊꯛꯄ ꯎꯃꯟꯗꯅꯀꯣ ꯃꯣꯏ ꯑꯍꯥꯟꯕꯗ ꯊꯛꯑꯝꯗꯦꯕ ꯃꯥꯁꯦ ꯑꯗꯣ ꯆꯝꯄ꯭ꯔꯥ ꯍꯥꯞꯄꯒ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯗꯤ ꯆꯍꯤ 13-14-15ꯁꯦ ꯂꯩꯃꯤꯟꯅꯔꯛꯑꯕꯅꯤꯅ ꯑꯃꯒꯤ ꯍꯦꯕꯤꯠꯇꯣ ꯃꯇꯧ ꯇꯝꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯁꯨ ꯍꯩꯅꯔꯦ ꯍꯧꯖꯤꯛ ꯆꯝꯄ꯭ꯔꯥ ꯊꯥꯛꯑꯒ ꯆꯥ ꯒ꯭ꯔꯤꯟ ꯇꯤꯗ ꯊꯛꯄ ꯑꯗꯨꯝ ꯑꯒꯄꯦꯟꯇꯁꯁꯦ ꯁꯤꯗꯁꯨ ꯍꯧꯔꯛꯑꯦ ꯇꯨ ꯁꯤꯁꯤꯁꯨ ꯌꯥꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯋꯥꯕ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯂꯩ ꯃꯈꯜ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯑꯒꯄꯦꯟꯇꯁꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯄꯣꯠꯇ ꯍꯧꯔꯤꯁꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯑꯣꯇꯝ ꯆꯠꯈꯤꯕ ꯑꯣꯇꯝꯗꯨꯗ ꯊꯥꯕꯅꯦ ꯁꯤꯁꯦ ꯌꯥꯝ ꯄꯤꯌꯣꯔ ꯋꯥꯏꯠ ꯔꯣꯁꯅꯦ ꯍꯥꯏ ꯁꯥꯠꯂꯀꯥꯟꯗ ꯑꯩ ꯎꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯁꯤꯗꯩꯗ ꯌꯦꯡꯉꯣ ꯌꯥꯝꯅ ꯃꯁꯥ ナꯕ ꯃꯁꯥ ꯉꯝꯖꯗꯕ ꯑꯃꯒ ꯔꯣꯁꯅꯦꯀꯣ ꯁꯤꯁꯦ ꯑꯗꯣ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯥ ꯁꯥꯠꯄꯗꯤ ꯍꯧꯔꯛꯑꯦ ꯁꯤꯁꯦ ꯗꯕꯜ ꯂꯤꯂꯤ ꯑꯃ ꯁꯥꯠꯂꯤꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯁꯤꯁꯦ ꯗꯕꯜꯅꯦ ꯇꯨ ꯁꯤ ꯐꯖꯕꯅꯦ ꯑꯩꯅ ꯁꯤꯗ ꯐꯝꯃꯤꯁꯦꯀꯣ ꯑꯩꯒꯤ ꯖꯁꯨꯋꯥꯁꯦ ꯉꯥꯏꯍꯥꯛ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯒꯥꯔꯗꯦꯟꯁꯤꯗ ꯁꯥꯟꯅꯅꯕꯅ ꯃꯥꯁꯦ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯦꯕ ꯇꯩꯁꯦꯉꯣ ꯑꯗ ꯃꯃꯩꯒ ꯐꯦꯔꯦ ꯂꯥꯎꯔꯒ ꯇꯩꯁꯦꯉꯣ ꯑꯩꯒꯤ ꯍꯥꯏꯗ꯭ꯔꯦꯟꯖꯤꯌꯥ ꯄꯦꯅꯤꯀꯣꯂꯥꯇꯥꯁꯦ ꯐꯖꯅ ꯁꯥꯠꯇ꯭ꯔꯦ ꯌꯦꯡꯉꯣ ꯁꯤꯁꯦ ꯄꯦꯅꯤꯀꯣꯂꯥꯇꯥꯁꯤꯁꯨ ꯍꯥꯏꯗ꯭ꯔꯦꯟꯖꯤꯌꯥ ꯄꯦꯅꯤꯀꯣꯂꯥꯇꯥ ꯁꯨꯃꯥꯏꯅ ꯀꯣꯔꯟ ꯁꯦꯞ ꯇꯧꯕꯁꯦꯀꯣ ꯁꯤꯗꯁꯨ ꯃꯑꯣꯡ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯣꯏꯁꯤꯗ ꯑꯗꯣ ꯃꯈꯜ ꯃꯌꯥꯝ ꯂꯩꯕꯗꯨꯒꯤ ꯃꯅꯨꯡꯗ ꯁꯟꯗꯦ ꯐ꯭ꯔꯦꯁ ꯑꯗꯒꯤ ꯂꯥꯏꯝ ꯂꯥꯏꯠ ꯍꯥꯏꯗ꯭ꯔꯦꯟꯖꯤꯌꯥ ꯀꯥꯏꯅꯒ ꯁꯤꯗꯁꯨ ꯃꯈꯜ ꯀꯌꯥ ꯃꯌꯥꯝ ꯑꯃ ꯈꯥꯏꯗꯣꯛꯏꯕ ꯑꯗꯣ ꯁꯤꯁꯤꯅ ꯁꯟꯗꯦ ꯐ꯭ꯔꯦꯁ ꯍꯥꯏꯕꯗꯨꯅꯦ ꯍꯥꯏꯗ꯭ꯔꯦꯟꯖꯤꯌꯥ ꯁꯟꯗꯦ ꯐ꯭ꯔꯦꯁ ꯍꯥꯏꯕ ꯁꯤꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯑꯉꯧꯕꯁꯦ ꯁꯨꯃꯥꯏꯅ ꯉꯥꯡꯁꯤꯜꯂꯛꯇꯣꯏꯅꯦ ꯇꯣ ꯃꯆꯨꯁꯦ ꯁꯤ ꯅꯣꯡꯅ ꯌꯩꯕꯒꯤ ꯐꯖꯗ꯭ꯔꯕꯅꯦꯕꯀꯣ ꯅꯣꯡꯅ ꯌꯩꯗ ꯇꯥꯔꯗꯤ ꯁꯤꯒꯤ ꯄꯤꯡ ꯃꯆꯨꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯩ ꯁꯤꯒꯤ ꯄꯤꯡ ꯃꯆꯨꯁꯦ ꯈꯨꯐꯖꯝꯅꯦ ꯐꯖꯗ꯭ꯔꯥ ꯑꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯒꯤ ꯀꯩꯅꯣ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯒꯤ ꯂꯦꯗꯤ ꯑꯣꯐ ꯁꯥꯂꯣꯠꯁꯦ ꯁꯤꯁꯦ ꯁꯥꯠꯄ ꯂꯣꯏꯔꯨꯔꯕꯅꯦꯕ ꯁꯤꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯝꯃꯔꯒꯤ ꯁꯦꯀꯦꯟ ꯐ꯭ꯂꯁꯅꯦꯕ ꯁꯤꯗ ꯁꯥꯠꯄ ꯑꯃꯨꯛ ꯍꯧꯔꯛꯏꯁꯦ ꯑꯍꯥꯟꯕꯒꯤ ꯁꯥꯠꯄ ꯂꯣꯏꯕꯗꯣ ꯂꯣꯏꯅꯃꯛ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯣꯏꯅꯃꯛ ꯁꯤꯁꯦ ꯄꯥꯛꯇꯛꯅꯅ ꯂꯣꯏꯅꯃꯛ ꯀꯛꯊꯠꯈ꯭ꯔꯕꯅꯦ ꯇꯣ ꯑꯁꯤꯗ ꯁ꯭ꯇꯦꯝ ꯑꯃꯈꯛ ꯂꯩꯍꯧꯔꯤꯁꯦ ꯑꯁꯤꯒ ꯋꯥꯡꯕ ꯂꯣꯏ ꯃꯥꯟꯅꯩꯌꯦꯕ ꯁꯄ꯭ꯔꯤꯡꯗ ꯑꯗꯣ ꯃꯣꯏꯁꯤꯡꯁꯦ ꯂꯣꯏ ꯁꯥꯠꯄ ꯂꯣꯏꯕ ꯁ꯭ꯇꯦꯝꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏ ꯀꯛꯊꯠꯂꯒ ꯁꯤꯒꯤꯁꯦ ꯑꯃꯨꯛ ꯁꯥꯠꯄ ꯑꯃꯨꯛ ꯍꯧꯔꯛꯏꯅꯦꯕ ꯑꯗꯣ ꯔꯣꯁꯁꯤꯁꯨ ꯀꯛꯊꯠꯄ ꯃꯇꯝꯗꯅꯦꯀꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯎꯕꯗꯅꯦ ꯑꯩ ꯍꯁꯕꯦꯟꯅ ꯇꯧꯕ ꯎꯕꯗ ꯑꯩꯅ ꯈꯜꯂꯦ ꯀꯩꯅꯣ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ ꯀꯛꯊꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯁꯥꯠꯂꯛꯅꯕꯅꯦ ꯐꯖꯅ ꯁꯦꯀꯦꯟ ꯐ꯭ꯂꯁꯇꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯊꯥꯖꯔꯨꯗ꯭ꯔꯕꯅꯦ ꯑꯗꯣ ꯐꯖꯅ ꯁꯥꯠꯂꯛꯑꯦ ꯑꯗꯣ ꯃꯉꯣꯟꯗꯒꯤ ꯇꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯒꯥꯔꯗꯦꯅꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛꯇꯣ ꯑꯗꯨ ꯁꯤꯗꯒꯤ ꯃꯣꯏꯅ ꯑꯌꯥꯝꯕ ꯂꯩꯔꯝꯃꯤꯁꯦꯀꯣ ꯃꯣꯏꯁꯤꯗ ꯌꯨꯝ ꯑꯅꯤ ꯊꯣꯛꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯣꯏꯅ ꯑꯌꯥꯝꯕ ꯂꯩꯔꯝꯃꯤꯁꯦ ꯀꯨꯏꯟꯁ ꯕꯤꯌꯥꯅ ꯁꯤꯗꯩꯗ 30 ꯃꯤꯅꯠꯁꯃꯨꯛ ꯗ꯭ꯔꯥꯏꯚ ꯇꯧꯔꯒ ꯂꯩ ꯁꯤꯗꯒꯤ ꯀꯦꯟꯕꯦꯔꯥꯗꯒꯤ ꯍꯦꯛ ꯌꯥꯝꯗꯤ ꯅꯛꯄ ꯑꯗꯨꯒ
ꯀꯦꯟꯕꯦꯔꯥꯗꯤ ꯁꯤꯡꯗꯕ ꯀꯩꯅꯣꯝ ꯂꯩꯕ ꯃꯐꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗ ꯂꯩꯌꯦ ꯑꯗꯣ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯏꯅꯦꯝ ꯏꯀꯨꯒꯤ ꯏꯪꯈꯣꯜꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯑꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯊꯥꯔꯝꯗꯕ ꯄꯣꯠ ꯑꯝꯇ ꯂꯩꯇꯦ ꯄꯤꯛꯈ꯭ꯔꯕ ꯏꯪꯈꯣꯜꯗꯨꯗ ꯑꯗꯣ ꯍꯧꯖꯤꯛ ꯔꯦꯟꯇ ꯂꯩ ꯑꯩꯈꯣꯏ ꯏꯀꯨ ꯏꯅꯦꯝꯗꯤ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯗꯣ ꯃꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯔꯦꯟꯇ ꯄꯤꯊꯣꯛꯑꯒ ꯂꯩꯌꯦꯕ ꯃꯐꯝꯁꯦ ꯑꯗꯨꯗꯁꯨꯅꯦ ꯍꯩ ꯔꯥ ꯎꯍꯩ ꯋꯥꯍꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯔꯝꯃꯦ ꯑꯗꯣ ꯑꯩꯒꯤ ꯍꯁꯕꯦꯟꯁꯦ ꯃꯣꯏꯗꯒꯤ ꯇꯝꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯒꯥꯔꯗꯦꯅꯤꯡ ꯇꯧꯕ ꯄꯥꯝꯖꯕ ꯈꯣꯠꯄꯗꯣ ꯑꯗꯣ ꯁꯤꯒꯤ ꯃꯐꯝꯁꯤꯗꯁꯨ ꯇꯦꯅꯦꯟꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯃꯣꯏꯅ ꯃꯔꯛꯇ ꯂꯥꯛꯑꯒ ꯃꯣꯏꯅ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯔꯝꯃꯦ ꯑꯩꯒꯤ ꯃꯃꯥꯡꯗ ꯍꯧꯕ ꯑꯒꯄꯦꯟꯊꯁꯀꯁꯦ ꯃꯣꯏꯅ ꯊꯥꯔꯝꯕ ꯉꯥꯛꯇꯅꯦ ꯁꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯗ ꯑꯗꯨ ꯃꯅꯤꯡꯗꯗꯤ ꯀꯩꯝꯇ ꯂꯩꯔꯝꯗꯦꯕꯀꯣ ꯏꯍꯥꯡ ꯍꯥꯡꯅ ꯂꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯁ꯭ꯋꯥꯏꯗ ꯑꯥꯗ ꯍꯧꯔꯤꯕ ꯔꯣꯁꯁꯤꯡꯁꯦ ꯑꯁꯤꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯁꯦ ꯔꯣꯁꯁꯤꯁꯨ ꯑꯅꯧꯕ ꯔꯣꯁꯅꯦ ꯁꯤꯁꯦ ꯀ꯭ꯋꯤꯛ ꯁꯤꯜꯚꯔ ꯀꯧꯋꯦ ꯇꯨ ꯅꯣꯡꯅ ꯍꯩꯊꯠꯄꯗꯒꯤ ꯂꯣꯏꯔꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯒꯨꯁꯇꯥ ꯂꯨꯏꯁꯦ ꯑꯃꯨꯛ ꯁꯥꯠꯄ ꯍꯧꯔꯛꯑꯦ ꯇꯨ ꯐꯖꯗ꯭ꯔꯥ ꯁꯤꯒꯤ ꯔꯣꯁꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯔꯣꯁꯅꯤ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯕ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯔꯣꯁꯅꯤ ꯍꯥꯏꯇꯥꯔꯦ ꯌꯦꯡꯉꯨꯇꯨ ꯁꯤꯗꯒꯁꯦ ꯐꯖꯗ꯭ꯔꯥ ꯃꯁꯛꯁꯦ ꯃꯥꯏ ꯃꯁꯛ ꯈꯨꯐꯖꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯁꯤꯅ ꯑꯅꯤꯁꯨꯕ ꯑꯒꯨꯁꯇꯥ ꯂꯣꯏꯁꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯇ꯭ꯋꯥꯏꯂꯥꯏꯠ ꯖꯣꯟꯗꯣ ꯑꯩꯅ ꯅꯍꯥꯟꯁꯨ ꯎꯍꯟꯈꯤꯕꯗꯨꯅꯦ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯦ ꯑꯩꯅ ꯉꯔꯥꯡꯗ ꯗꯦꯠ ꯍꯦꯗꯤꯡ ꯇꯧꯈꯤꯗ ꯉꯥꯏꯔꯤꯅꯦ ꯇꯣ ꯑꯃ ꯀꯛꯑꯒ ꯂꯧꯊꯣꯛꯇꯕ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯇꯣ ꯐꯖꯗ꯭ꯔꯥ ꯃꯆꯨꯁꯦ ꯈꯨꯐꯖꯑꯝꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯀ꯭ꯋꯤꯟꯁ ꯑꯦꯟ ꯁ꯭ꯂꯦꯁꯇꯣ ꯑꯗꯣ ꯁꯤꯁꯦ ꯂꯣꯏꯅꯃꯛ ꯁꯥꯠꯄ ꯂꯣꯏꯈ꯭ꯔꯕꯅꯦ ꯁꯤꯁꯤꯅ ꯀꯃꯥꯏꯅ ꯊꯦꯡꯍꯧꯔꯤꯅꯣ ꯑꯩ ꯈꯪꯗꯦ ꯃꯇꯝꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯌꯦꯜꯂꯣꯁꯤꯅ ꯗ ꯄꯣꯏꯠꯁ ꯋꯥꯏꯐ ꯁꯤꯁꯨ ꯐꯖꯕꯅꯦ ꯌꯥꯝꯅ ꯈꯨꯐꯖꯑꯝꯅꯤ ꯅꯣꯡ ꯆꯨꯕ ꯂꯣꯏꯈꯤꯕꯒꯤ ꯁꯥꯠꯇꯣꯔꯛꯄ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯅ ꯅꯍꯥꯟ ꯎꯍꯟꯈꯤꯕ ꯁꯣꯜ ꯁꯤꯁꯇꯔꯗꯣ ꯁꯤ ꯃꯅꯝꯁꯦ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯁꯤꯁꯦ ꯁꯣꯜ ꯁꯤꯁꯇꯔ ꯀꯥꯏꯅ ꯃꯃꯤꯡꯁꯤꯁꯨ ꯃꯅꯝꯁꯤꯁꯨ ꯂꯣꯏ ꯉꯥꯎꯕꯖꯥꯠꯅꯤ ꯑꯗꯨꯒ ꯁꯤꯗ ꯅꯄꯥꯛꯄꯤ ꯑꯃꯁꯨ ꯍꯧꯔꯛꯑꯦ ꯑꯗꯨ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯆꯥꯔꯂꯤꯁ ꯗꯥꯔꯋꯤꯟ ꯀꯧꯋꯦ ꯆꯥꯔꯜꯁ ꯗꯥꯔꯋꯤꯟ ꯍꯥꯏꯕ꯭ꯔꯣ ꯆꯥꯔꯜꯁ ꯗꯥꯔꯋꯤꯟ ꯍꯥꯏꯕ꯭ꯔꯣ ꯐꯖꯗ꯭ꯔꯥ ꯁꯤ ꯌꯥꯝ ꯆꯥꯎꯋꯦ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯔꯣꯁꯁꯤꯡꯗ ꯁꯤꯁꯤꯅ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯔꯣꯁ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯁꯥꯠꯄꯁꯦ ꯌꯥꯝ ꯆꯥꯎꯅ ꯁꯥꯠꯂꯦꯕ ꯑꯗꯣ ꯁꯤꯒꯤꯁꯤꯁꯨ ꯑꯩꯅ ꯑꯣꯇꯝꯗ ꯊꯥꯕ ꯔꯣꯁꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯅꯦꯕ ꯁꯤꯁꯦ ꯑꯩꯒꯤ ꯌꯦꯅꯈꯥꯗ ꯍꯧꯕ ꯔꯣꯁꯁꯤꯡꯗꯨꯅꯈꯔ ꯀꯨꯏꯔꯕ ꯆꯍꯤ 3-4 ꯑꯩꯈꯣই ꯇꯤꯖꯤꯡ ꯖꯣꯔꯖꯤꯌꯥ ꯑꯩꯅꯒ ꯉꯔꯥꯡ ꯎꯠꯈꯤꯕꯗꯣ ꯃꯣꯏꯁꯤꯡꯗꯨꯅ ꯈꯔ ꯀꯨꯏꯔꯕ ꯔꯣꯁ ꯉꯥꯛꯇꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯂꯤꯁꯤꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯣꯜ ꯁꯤꯁꯇꯔꯒꯁꯦ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯑꯣꯇꯝ ꯆꯠꯈꯤꯕꯗꯨꯗ ꯊꯥꯕꯅꯦꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯔꯣꯁꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯅ ꯊꯥꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯁꯤꯒꯤ ꯔꯣꯁꯁꯦ ꯄꯔꯐ꯭ꯌꯨꯝ ꯑꯣꯏꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯔꯣꯁꯅꯤ ꯑꯗꯣ ꯊꯥꯔꯒ ꯌꯦꯡꯁꯦꯅ ꯑꯗꯣ ꯌꯥꯝꯅꯁꯨ ꯇꯥꯡꯕ ꯔꯣꯁ ꯅꯠꯇꯦꯀꯣ ꯁꯤꯁꯦ ꯑꯗꯣ ꯊꯥꯔꯀꯥꯟꯗ ꯑꯩ ꯈꯪꯉꯦ ꯁꯤꯁꯦ ꯑꯁꯇ꯭ꯔꯦꯂꯤꯌꯥꯟ ꯔꯣꯁ ꯁꯣꯁꯥꯏꯇꯤꯅ ꯌꯥꯝꯅ ꯄꯥꯝꯅ ꯁꯤꯒꯤ ꯀꯩꯅꯣ ꯌꯥꯝꯅ ꯊꯥꯒꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯗ ꯈꯪꯉꯦ ꯑꯩꯈꯣꯏꯗ ꯁꯥꯠꯂꯛꯑꯀꯥꯟꯗ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯅꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯒꯨꯟ ꯂꯩ ꯍꯥꯏꯕ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯦ ꯅꯪ ꯑꯗꯨꯗ ꯇꯧꯔꯤꯗꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯒꯥꯔꯗꯦꯟꯁꯦ ꯌꯥꯝꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯕ ꯀꯩꯅꯣ ꯌꯥꯝꯅ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟ ꯑꯣꯏꯕ ꯀꯩꯅꯣ ꯒꯥꯔꯗꯦꯟ ꯅꯠꯇꯦ ꯑꯩꯁꯦ ꯀꯣꯇꯦꯖ ꯁ꯭ꯇꯥꯏꯜ ꯒꯥꯔꯗꯦꯟꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯏ
ꯑꯗꯣ ꯑꯗꯨꯝ ꯄꯪꯊꯥꯗ ꯊꯥꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯛꯁ ꯑꯦꯟ ꯃꯦꯠꯆ ꯇꯧꯔꯒ ꯊꯥꯕ ꯒꯥꯔꯗꯦꯟꯗꯨꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯀꯦꯟꯕꯦꯔꯥꯗ ꯏꯁꯄꯦꯁꯦꯜꯂꯤ ꯀꯦꯟꯕꯦꯔꯥꯗ ꯂꯩꯕ ꯒꯥꯔꯗꯦꯟꯁꯤꯡꯁꯦ ꯌꯥꯝꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯅ ꯁꯀꯨꯂꯦꯟ ꯍꯥꯏꯔ ꯁꯀꯨꯂꯦꯟ ꯉꯥꯛꯇ ꯊꯥꯕ ꯑꯗꯒꯤ ꯔꯣꯁ ꯍꯥꯏꯔ ꯔꯣꯁ ꯉꯥꯛꯇ ꯊꯥꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯅꯩ ꯑꯩ ꯂꯣꯏꯅ ꯅꯠꯇꯦ ꯑꯌꯥꯝꯕꯅ ꯇꯧꯅꯩ ꯍꯥꯏꯕ 90%. ꯑꯗꯣ ꯑꯩꯒꯤꯁꯤꯗꯤ ꯀꯣꯇꯦꯖ ꯁ꯭ꯇꯥꯏꯜ ꯒꯥꯔꯗꯦꯟꯅꯤ ꯍꯥꯏꯕꯗꯤ ꯄꯪꯊꯥꯗ ꯊꯥꯕ ꯑꯩꯈꯣꯏꯒꯤ ꯃꯤꯛꯁ ꯑꯦꯟ ꯃꯦꯠꯆ ꯇꯧꯔꯒ ꯏꯟꯖꯥꯡꯁꯨ ꯊꯥꯅꯤ ꯎꯍꯩꯁꯨ ꯊꯥꯅꯤ ꯂꯩꯁꯨ ꯊꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯒꯥꯔꯗꯦꯟ ꯃꯆꯥꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯔꯁꯨ ꯁꯥꯡꯇꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯁꯨꯃꯥꯏꯅ ꯑꯌꯨꯛꯇ ꯁꯨꯃꯥꯏꯅ ꯒꯥꯔꯗꯦꯟ ꯇꯨꯔ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯅꯨꯃꯤꯠ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ